ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯃ number 1. Number 2 ward member amagi magi husband. Number 3 second issue, third issue ward member amagi magi husband. And involvement of ward member masugumba job card multiple saba bogus job card saba multiple bank account sarga ꯃꯤꯉꯣꯟꯗ ꯐꯪꯒꯗꯕ ꯄꯣꯠꯇꯨ ꯃꯣꯏꯅ ꯂꯧꯊꯣꯛꯄꯗꯣ ꯑꯗꯨ ꯈꯛꯇꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯌꯥꯝꯁꯤꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯍꯣꯜ ꯁ꯭ꯇꯦꯠꯁꯦ ꯈꯪꯍꯟꯕ ꯗꯔꯀꯥꯔ ꯂꯩꯅ ꯈꯟꯕꯗꯒꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯨꯟꯗꯔ ꯁꯤꯡ ꯃꯥꯁꯤ ꯀꯩꯅꯣꯅꯤ ꯋꯥꯔꯗ ꯃꯦꯝꯕꯔꯅꯤ ꯁꯕꯨꯡ ꯚꯤꯂꯦꯖ ꯅꯝꯕꯔ 1 ꯋꯥꯔꯗ ꯃꯦꯝꯕꯔꯅꯤ ꯑꯅꯤꯁꯨꯕꯗ ꯀꯥꯃꯩ ꯒꯥꯏꯗꯣꯡꯆꯨ ꯃꯥꯅ ꯎꯆꯣꯡ ꯚꯤꯂꯦꯖ ꯅꯝꯕꯔ 2ꯒꯤ ꯋꯥꯔꯗ ꯃꯦꯝꯕꯔꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯅꯝꯕꯔ 3 ꯁꯤꯅ ꯂꯥꯏꯁ꯭ꯔꯝ ꯃꯩꯇꯩ ꯉꯥꯡꯕ ꯃꯩꯇꯩ ꯃꯥꯁꯤꯅ ꯁꯣꯝ ꯚꯤꯂꯦꯖ ꯅꯝꯕꯔ 5ꯒꯤ ꯋꯥꯔꯗ ꯃꯦꯝꯕꯔꯒꯤ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯦꯁꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯗ ꯁꯣꯔꯁ ꯔꯤꯄꯣꯔꯠ ꯑꯃ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯁꯣꯝꯕꯨꯡ ꯇꯤꯚꯤꯁꯤꯗ ꯕꯣꯒꯁ ꯀꯥꯔꯠꯀꯨꯝꯕ ꯁꯥꯕ ꯖꯣꯕ ꯀꯥꯔꯠ ꯃꯌꯥꯝ ꯁꯥꯕ ꯈꯔ ꯂꯩꯔꯦꯅ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯗꯤꯁꯦꯝꯕꯔ ꯇꯥꯡ 22ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯍꯧꯔꯒ ꯚꯤꯖꯤꯂꯦꯟꯁꯀꯤꯗꯤ ꯑꯦꯅꯤ ꯔꯤꯄꯣꯔꯠ ꯂꯥꯛꯄ ꯃꯇꯝꯗ ꯑꯟꯂꯥꯏꯛ ꯑꯗꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯩꯈꯣꯏꯒꯤꯗꯤ ꯗꯥꯏꯔꯦꯛ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯇꯥꯗꯦꯕ ꯑꯩꯈꯣꯏꯗꯤ ꯑꯦꯕ꯭ꯔꯤ ꯔꯤꯄꯣꯔꯠ ꯂꯥꯛꯄꯁꯦ ꯃꯤ ꯑꯃꯅ ꯄꯩꯁꯥ ꯆꯥꯔꯝꯃꯤ ꯑꯗꯨ ꯇꯧꯔꯦ ꯔꯤꯄꯣꯔꯠ ꯂꯥꯛꯄ ꯑꯩꯈꯣꯏꯗꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯍꯥꯟꯅ ꯇꯧꯔꯦ 23 ꯗꯤꯁꯦꯝꯕꯔꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯏꯟꯀ꯭ꯋꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯟ ꯉꯔꯥꯡ 26ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟꯗꯤꯡꯁ ꯈꯔ ꯐꯪꯉꯦꯕ ꯍꯥꯏꯕꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕ ꯃꯇꯝꯗ ꯕꯣꯒꯁ ꯖꯣꯕ ꯀꯥꯔꯠ 63 ꯑꯃ ꯁꯦꯝꯃꯦ ꯑꯗꯨꯒ ꯃꯜꯇꯤꯄꯜ ꯖꯣꯕ ꯀꯥꯔꯠ ꯍꯥꯏꯗꯤ ꯃꯤ ꯑꯃꯅ ꯖꯣꯕ ꯀꯥꯔꯠ 3-4 ꯄꯥꯏꯕꯁꯦ 63 ꯒꯨꯝꯕ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯃꯦꯕ ꯑꯩꯈꯣꯏꯅ ꯁꯤꯗꯤ ꯑꯗꯒꯤ ꯏꯟꯚꯣꯜꯚꯃꯦꯟ ꯑꯣꯐ ꯁꯣ ꯃꯦꯅꯤ ꯍꯧꯕꯗꯒꯤ ꯍꯥꯏꯖꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯐꯖꯕ ꯐꯣꯔꯦꯁ ꯃꯇꯦꯡ ꯄꯥꯡꯒꯗꯕꯁꯤ ꯃꯤꯁꯌꯨꯁ ꯇꯧꯕꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯦ ꯑꯗꯨꯅ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯁꯣꯝꯒꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯄꯤꯜ ꯇꯧꯅꯤꯡꯕꯁꯤꯗꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯁꯦ ꯊꯕꯛ ꯁꯨꯖꯈ꯭ꯔꯦ ꯁꯨꯔꯒ ꯑꯩꯒꯤ ꯈꯨꯠꯁꯨꯃꯜ ꯄꯤꯕꯤꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯚꯤꯖꯤꯂꯦꯟꯁꯇ ꯔꯤꯄꯣꯔꯠ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯊꯤꯒꯠꯆꯒꯦ ꯑꯗꯨꯅ ꯁꯤꯗ ꯈꯤꯇꯪ ꯀꯩꯅꯣꯝꯗꯤ ꯂꯩꯕ ꯍꯥꯏꯗꯤ ꯑꯩꯅ ꯇꯥꯕꯗꯗꯤ ꯑꯩꯈꯣꯏꯒꯤ NIESꯀꯤꯗꯤ ꯊꯥꯏꯅꯗꯤ ꯁꯨꯝ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯄꯤꯕ ꯍꯧꯖꯤꯛꯅ ꯊꯕꯛꯁꯤ ꯇꯧꯔꯁꯨ ꯄꯩꯁꯥ ꯊꯥꯗꯣꯛꯇꯕ ꯕꯟ ꯇꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯁꯨ ꯇꯥꯕ ꯑꯗꯨꯝꯕꯁꯨ ꯈꯔ ꯂꯩ ꯑꯗꯨ ꯅꯠꯇꯕ ꯑꯩꯅ ꯊꯕꯛꯁꯤ ꯁꯨꯔꯒ ꯄꯩꯁꯥ ꯊꯥꯗꯣꯛꯈ꯭ꯔꯦꯗꯤ ꯈꯪꯉꯒ ꯄꯩꯁꯥ ꯐꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯇ ꯀꯩꯅꯣ ꯇꯧꯕ ꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯌꯥꯝꯗ ꯑꯩꯅ ꯇꯧꯖꯅꯤꯡꯉꯤꯁꯦ ꯁꯤ ꯃꯌꯥꯝꯗ ꯑꯣꯜ ꯑꯣꯚꯔ ꯗ ꯁ꯭ꯇꯦꯠ ꯍꯤꯜ ꯚꯦꯂꯤ ꯂꯣꯏꯅꯃꯛꯇ ꯈꯪꯍꯟꯕꯤꯔꯒ ꯃꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯗꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯗꯣ ꯇꯧꯍꯟꯕꯤꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯊꯤꯖꯒꯦ ꯑꯗꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ